Loyalam E-PAO tabiriba khudingmakpu Idrom Susmitana ayuki pau pizari. Manipur ing tapa hanjil hanaba Amit Sahada taksinkhre. Manipura athuba matamda mahosagi punsida hanjilaknaba akanba thabak laukhatpinaba World Media Council WMC na Union Home Minister Amit Sahada Gerald ama piduna taksinkhre. WMC ki Chairman Hagruzam Navasyamna Kudyek Piduna Union Home Minister Amit Sahada ngarang pisenkiba Gerald aduna ahambada Prime Minister Narendra Modi ki Chahi Humdra Mari Mapung Pharakpa Amadi NDA Lengaki Ahum Suba Term ki Numit Tama Mapung Pharakpada Council Asigi Maikaitagi Apenba Amadi Harawa Fongdopaga Loinana Prime Minister Narendra Modi ki Hakchangda Nada Yektana Labor Oisanu Haina Sufongdokli. Gerald Asina NDA Lengang Nangam Kai Sambal Khana Balaukiba Fireb Amadi Ngomkai the Satnaramba Free Movement Regime FMR Lotoktona Mitop Tangsilakba Tingnaba Thorang Lokolakbabu Apenba Fongdorle. Adumakpo Manipur ki Watok Asidi Ngomkai Sambal Khaba FMR Lotokpana Mapung Phana Laksin Bangamloy. Maram Asena Manipur ki Irang Asilo Shinaba Akanba Thorang Sing Center Government na Lokotpa Mathok Tai Hadi. Chatliba tha asigi amadagi chain cookie perpetrator sing na afaba makhalgi khutlai sing drone bombing amadi missile attack sizinaduna maitai da landara papunamak asi yenglaga center government na chain cookie militant singa sign taunaraba suspension of operation su asi handokpana asigumba hingsagi thodok sing asi laksinba ngamgani amadi asigumba perpetrator sing asina maitai da landarakpa asi khudakta lefanaba thabak lokhat piu laibak thibadi asigumba group asida army amadi Assam Rifles na saugatle habigi report sing leibana awangba thakta masigi matangda directive ama prime minister na piba mathok tai Gerald asina makha taraduna Chin Kuki militant sing asibu makata na hingsagi thawong sing chathaba lefhalabadi Manipurda mahosagi punsida hanjila pangamgani. Masigi matangda army amasung Assam Rifles na su Manipurda santi hanjilaknaba thamoy sing na thabak tawhanaba poktak pibiyu hainasu Union Home Minister Amit Sahagi pukning sing sile. UCM na ki amadi JSC da wafang kaya thamlakli. United Committee Manipur UCM ge Secretary Information Swabam Anilna Kudyek Biduna Thadurakpa Gerald Amana Haribadi UCM asi state asidalariba community khudingmaki committee ni haibaga loinana Department of Community amadi Travel Affair asi hobadagi leirakli adubu Kuki Inpeak Manipur Kim amadi Jami Chief Association JAC haiba asina Manipuri integrity singnarakliba asida amuk hanalamdam asigi hanadagi leirakliba territorial integrity kaina bahonarakliba asida lamdam asida leiriba tribe kadingmakna amuk hanan ningsingna wafam kaya thamlakli Gerald asina makha taraduna Kimgi press release amada fongdokhiba separate administration ni wafam kaya amadi hojik thokliba irang asida pusilakliba wafam asi yaningde Masim Myanmardagi ngamkhailan sinduna lakpa singne irang asi thokhalibani haiba khangnari Kimna asingumba press release asi thoktringeda munna Manipur ki territorial integrity gi maramda hana khangadabani Amaromda UCM na hairak Zomi Chief Association koba asina UCM gi President YK Direnda apongna Gerald Tharakliba community asi Manipur gi itihasta masak khangbagi record laite Manipur asi hobadagi chingtam yamna nusi chanana lairakli habisi Zomi na khangadabani Constitution da lamdam asi tribe Kuntramari gi list lai UCM na matam pumnamakta Manipur gi dignity amasung integrity che na ngaktuna leigani haiba wafam kaya fongdorakli UCM na Jomi miyam gi thabak thoramda khut thingjibirakanu ngamkhai gi sambal khaba center gi apamada tawjasanu haina JAC na fongdorakli Chuchambor headquarter oiba Jomi Chief Association JAC gi President Pumjadau Thangsing amasung General Secretary Z Khomkhohau anina khutyek piduna thadorokpa cherol aduda United Committee Manipur UCM gi President YK Direna Indo member ngamkhai sambal khabada India lengakna kuki tabu mapham singda sambal khabada kanthok handanaba media da pikiba statement aduda YK Direnda piba Afongba Cherol Amana Haribadi UCM na Jomi Miyam gi thabak thoramda ayek apan pibiganu ngamkhai gi sambal khabagi mathau India lengakna apamba tawbada ayet pa pibiganu haiba wafam kaya Jomi Chief Association ne
ꯑꯐꯣꯡꯕ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤ꯫ ꯖꯣꯃꯤ ꯆꯤꯞ ꯑꯦꯁꯣꯁꯤꯌꯦꯁꯟ (UCM)ꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯇ ꯄꯤꯕ ꯑꯐꯣꯡꯕ ꯆꯦꯔꯣꯜ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯃꯆꯪ ꯑꯣꯏꯕ ꯋꯥꯔꯣꯜꯗꯤ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕ ꯄꯥꯝꯂꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯚꯦꯂꯤ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 800ꯇ ꯅꯤꯡꯇꯝꯅ ꯈꯥꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯖꯣꯃꯤ ꯃꯤꯌꯥꯝꯒꯤ ꯇꯦꯔꯤꯇꯣꯔꯤꯗ ꯊꯣꯛꯂꯤꯕ ꯑꯁꯤꯗ UCMꯅ ꯑꯣꯊꯣꯔꯤꯇꯤ ꯑꯣꯏꯗꯦ꯫ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩꯗ ꯂꯣꯅ ꯌꯥꯗꯅ ꯆꯪꯁꯤꯜꯂꯛꯄꯁꯤꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯁꯣꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯍꯧꯖꯤꯛ ꯁꯣꯛꯂꯤꯕ ꯏꯁꯨ ꯑꯁꯤ ꯅꯥꯊꯩꯅꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ꯫ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗꯤ ꯕꯣꯔꯗꯔ ꯀ꯭ꯔꯣꯁꯤꯡ ꯏꯁꯨ ꯅꯠꯇꯦ, ꯃꯁꯤꯗꯤ ꯖꯣꯃꯤ ꯃꯤꯌꯥꯝꯕꯨ ꯏꯊꯅꯤꯛ ꯀ꯭ꯂꯤꯟꯖꯤꯡꯅꯤ꯫ ꯖꯣ ꯃꯤꯌꯥꯝꯅ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯖꯣꯃꯤ ꯃꯤꯌꯥꯝꯅ ꯂꯦꯞꯆꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯂꯩꯖꯩ꯫ ꯃꯁꯤꯗ ꯃꯄꯥꯟꯒꯤ ꯃꯤꯑꯣꯏꯗꯒꯤ ꯇꯨꯡꯒꯤ ꯂꯦꯞꯆꯅꯕ ꯇꯥꯛꯄꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯖꯣꯃꯤꯒꯤ ꯂꯝꯗ ꯅꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯒꯦꯝ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒ ꯂꯣꯏꯅꯅ UCMꯅ ꯅꯁꯥ ꯅꯁꯥꯒꯤ ꯚꯦꯂꯤꯒꯤ ꯂꯝꯗ ꯋꯥꯈꯜ ꯊꯥꯗꯗꯨꯅ ꯇꯧꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯃꯈꯣꯏꯒꯤ ꯑꯦꯐꯤꯌꯔꯗ ꯃꯄꯥꯟꯒꯤ ꯑꯣꯏꯕ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥ JACꯒꯤ ꯆꯦꯔꯣꯜ ꯑꯗꯨꯗ ꯄꯜꯂꯤ꯫ MTUꯒꯤ ꯅꯦꯁꯟ ꯋꯥꯏꯗ ꯀꯦꯝꯄꯦꯟ ꯃꯈꯥ ꯆꯠꯊꯔꯤ꯫ ꯃꯩꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟꯅ ꯃꯩꯇꯩꯁꯤꯡꯕꯨ ST ꯂꯤꯁꯇ ꯆꯜꯍꯟꯗꯨꯅ ꯃꯁꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ, ꯏꯀꯣꯅꯣꯃꯤ, ꯁꯣꯁꯤꯌꯦꯜ ꯑꯃꯗꯤ ꯃꯁꯥꯒꯤ ꯂꯝ ꯉꯥꯛꯇꯨꯅ ꯊꯝꯃꯨ ꯍꯥꯏꯅ ꯆꯪꯁꯤꯜꯂꯤꯕ ꯅꯦꯁꯟ ꯋꯥꯏꯗ ꯀꯦꯝꯄꯦꯟ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯅꯦꯁꯅꯦꯜ ꯀꯝꯃꯤꯇꯤ ꯐꯣꯔ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯀꯤ NC/STꯒꯤ ꯃꯦꯝꯕꯔ ꯅꯤꯔꯨꯄꯃꯥ ꯆꯥꯛꯃꯥ ꯑꯃꯗꯤ ꯑꯈꯤꯜ ꯚꯥꯔꯠ ꯍꯤꯟꯗꯨ ꯃꯍꯥꯁꯚꯥꯒꯤ ꯅꯦꯁꯟ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯥꯖꯁ꯭ꯔꯤ ꯆꯧꯙꯨꯔꯤ ꯎꯅꯗꯨꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ, ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯐꯤꯁ, ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ, ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯖꯦꯅꯔꯦꯜ, ꯁꯦꯟꯁꯁꯇꯁꯨ ꯑꯏꯕ ꯆꯦꯔꯣꯜꯁꯤꯡ ꯄꯤꯁꯤꯟꯗꯨꯅ ꯇꯛꯅꯈ꯭ꯔꯦ ꯍꯥꯏꯅ MTUꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯇꯈꯦꯜꯂꯝꯕꯝ ꯄꯔꯤꯖꯥꯠꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ MTUꯒꯤ ꯃꯨꯇꯨꯝ ꯆꯨꯔꯥꯃꯅꯤ ꯂꯨꯆꯤꯡꯕ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯁꯤꯒ NC/STꯒꯤ ꯃꯦꯝꯕꯔ ꯅꯤꯔꯨꯄꯃꯥ ꯆꯥꯛꯃꯥꯒ ꯎꯅꯕꯗ ꯃꯍꯥꯛꯅ ꯃꯩꯇꯩꯁꯤꯡꯗ ST ꯂꯤꯁꯇ ꯆꯟꯕ ꯑꯁꯤ ꯃꯔꯝ ꯆꯥꯏ, ST ꯂꯤꯁꯇ ꯁꯣꯏꯗꯅ ꯌꯥꯎꯒꯗꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝ ꯑꯃꯅ ꯅꯣꯔꯊ-ꯏꯁ꯭ꯠ ꯁ꯭ꯇꯦꯠꯁꯤꯡꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯒꯤ ꯃꯨꯛꯅꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯋꯥꯔꯤ ꯁꯥꯅꯕ ꯑꯃꯗꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯅꯕ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯕ ꯆꯪꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯣꯔꯊ-ꯏꯁ꯭ꯠ ꯁ꯭ꯇꯦꯠꯇ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡ ꯑꯁꯤ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗꯨꯅ ꯂꯣꯏꯁꯤꯟꯗ꯭ꯔꯒꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯃꯨꯛꯅꯕ, ꯇꯪꯗꯨ ꯂꯩꯇꯥꯕꯒꯤ ꯐꯤꯚꯝ ꯑꯁꯤ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯅꯔꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇꯔ ꯀꯤꯔꯟ ꯔꯤꯖꯤꯖꯨꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯈꯨꯠ ꯊꯣꯛꯅꯔꯤꯕ ꯐꯨꯔꯨꯞ ꯑꯅꯤꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇꯨꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯒꯗꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯑꯦꯟꯗ ꯃꯥꯏꯅꯣꯔꯤꯇꯤ ꯑꯦꯐꯤꯌꯔꯁꯀꯤ ꯃꯤꯅꯤꯁꯇꯔ ꯀꯤꯔꯟ ꯔꯤꯖꯤꯖꯨꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ NGO ꯃꯥꯏ ꯍꯣꯝ ꯃꯥꯏ ꯏꯟꯗꯤꯌꯥꯅ ꯄꯥꯡꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯄ ꯅꯣꯔꯊ-ꯏꯁ꯭ꯠ ꯁ꯭ꯇꯨꯗꯦꯟꯠꯁ ꯐꯦꯁꯇꯤꯚꯦꯜꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯀꯤꯔꯟ ꯔꯤꯖꯤꯖꯨꯅ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ, ꯅꯨꯡꯁꯤꯖꯔꯕ ꯑꯩꯍꯥꯛꯀꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯏꯆꯤꯜ-ꯏꯅꯥꯎ, ꯏꯆꯦ-ꯏꯆꯜ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯇꯧꯅꯕꯒꯤꯗꯃꯛ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯇꯝ ꯄꯨꯝꯕꯗ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯅꯈꯣꯏꯅ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇꯨꯅ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡꯁꯤꯡ ꯂꯦꯞꯄꯤꯌꯨ, ꯈꯨꯠꯂꯥꯏ ꯄꯥꯏꯔꯤꯕ ꯃꯈꯩ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯂꯣꯏ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ, ꯋꯥꯔꯤ ꯁꯥꯅꯔꯒ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯗꯕꯅꯤ, ꯃꯔꯝ ꯑꯁꯤꯅ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅꯅꯕ ꯊꯥꯗꯣꯛꯄꯤꯔꯛꯎ꯫ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯝ ꯑꯗꯨꯈꯛꯇꯗ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯒꯗꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯇꯨꯅ ꯁꯥꯟꯇꯤꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯄ ꯉꯝꯒꯅꯤ꯫ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯀꯤꯔꯟ ꯔꯤꯖꯤꯖꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯉꯁꯤꯗꯤ ꯑꯋꯥꯡ-ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯆꯥꯎꯈꯠꯄꯒꯤ ꯈꯣꯡꯖꯦꯜ ꯌꯥꯡꯈꯠꯂꯦ ꯑꯃꯗꯤ ꯃꯣꯗꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯋꯥꯡ-ꯅꯣꯡꯄꯣꯛꯀꯤ ꯃꯤꯌꯥꯝꯒꯤ ꯒꯣꯜꯗꯟ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ ꯄꯤꯔꯤ꯫ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯃ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯛꯄꯗꯒꯤ ꯍꯧꯈꯤꯕ ꯆꯍꯤ 10 ꯑꯁꯤꯗ ꯑꯋꯥꯡ-ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯆꯥꯎꯈꯠꯄꯒꯤ ꯂꯝꯖꯦꯜꯗ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯂꯤ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯎꯔꯦ꯫ ꯃꯁꯤ ꯃꯃꯥꯡꯗ ꯎꯈꯤꯗ꯭ꯔꯤꯕ ꯑꯃꯅꯤ꯫ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯑꯋꯥꯡ-ꯅꯣꯡꯄꯣꯛ ꯃꯤꯌꯥꯝꯗ ꯄꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯂꯧꯁꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯈꯨꯠ ꯊꯣꯛꯅꯔꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯃꯛꯅꯁꯨ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇꯨꯅ ꯁꯥꯟꯇꯤ ꯂꯩꯕ ꯆꯥꯎꯈꯠꯄ ꯃꯅꯤꯄꯨꯔ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯀꯤꯔꯟ ꯔꯤꯖꯤꯖꯨꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯣꯔꯊ-ꯏꯁ꯭ꯠ ꯁ꯭ꯇꯨꯗꯦꯟꯠꯁ ꯐꯦꯁꯇꯤꯚꯦꯜꯗ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯍꯥꯟꯅꯒꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯐꯣꯔ ꯏꯗꯨꯀꯦꯁꯟ ꯑꯦꯟꯗ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁꯀꯤ ꯗꯥꯛꯇꯔ R.K. ꯔꯟꯖꯟꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫
ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯃꯃꯥꯡ ꯆꯍꯤ 2020ꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯔꯛꯂꯤꯕ ꯑꯁꯤ ꯃꯤꯑꯣꯏ 210ꯒꯤ ꯃꯊꯛꯇ ꯁꯤꯈ꯭ꯔꯦ꯫ ꯃꯤꯑꯣꯏ 60,000ꯔꯣꯝꯅ ꯃꯁꯥꯒꯤ ꯃꯌꯨꯝ ꯂꯩꯇꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ꯫ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠ ꯅꯤꯡꯁꯤꯡ ꯃꯅꯥ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯒꯅꯤ꯫ ꯄꯦꯇ꯭ꯔꯤꯌꯣꯇꯤꯛ ꯔꯥꯏꯠꯁ ꯐꯣꯔꯝ (PAWF) ꯃꯅꯤꯄꯨꯔꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯅ ꯄꯤꯗꯨꯅ ꯂꯥꯛꯂꯤꯕ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠ ꯃꯦꯃꯣꯔꯤꯌꯦꯜ ꯂꯥꯏꯐꯇꯥꯏꯝ ꯑꯦꯆꯤꯚꯃꯦꯟꯠ ꯑꯦꯋꯥꯔꯗ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯁꯛꯅꯥꯏꯔꯕ ꯃꯤꯑꯣꯏ ꯑꯅꯤ R.K. ꯇꯔꯨꯟꯖꯤꯠ ꯑꯃꯗꯤ ꯗꯥꯛꯇꯔ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯃꯥꯙꯕꯤ ꯁꯤꯟꯍꯥꯗ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯒꯅꯤ꯫ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯦꯋꯥꯔꯗ ꯑꯁꯤ ꯂꯥꯛꯂꯤꯕ ꯁꯦꯞꯇꯦꯝꯕꯔ 13ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯇꯥꯕ ꯃꯇꯝꯗ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯍꯣꯜ, ꯅꯖꯔꯨꯜ ꯀꯂꯥ ꯁꯦꯇ꯭ꯔ ꯀꯝꯄ꯭ꯂꯦꯛꯁ, ꯑꯒꯔꯇꯂꯥꯗ PAWF ꯃꯅꯤꯄꯨꯔ ꯑꯃꯗꯤ PAWF ꯇ꯭ꯔꯤꯄꯨꯔꯥ ꯕ꯭ꯔꯥꯟꯆ ꯑꯅꯤꯅ ꯄꯨꯟꯅ ꯁꯤꯜꯂꯒ ꯄꯥꯡꯊꯣꯛꯀꯗꯕ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠ ꯂꯩꯈꯤꯗꯕꯒꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯈꯨꯠꯁꯤꯟꯅꯒꯅꯤ꯫ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯦꯋꯥꯔꯗ ꯑꯁꯤꯗ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 5,000, ꯁꯥꯏꯇꯦꯁꯟ, ꯁꯣꯜ ꯑꯃꯗꯤ ꯃꯣꯃꯦꯟꯇꯣ ꯑꯃꯃꯝ ꯌꯥꯎꯔꯤ ꯍꯥꯏꯅ ꯐꯣꯔꯝ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯥꯀꯦꯁ ꯅꯥꯎꯔꯦꯝꯅ ꯐꯣꯡꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯍꯥꯏꯔꯤ꯫ ꯑꯀꯟꯕ ꯅꯣꯡ ꯆꯨꯔꯕ ꯌꯥꯏ꯫ ꯏꯟꯗꯤꯌꯥ ꯃꯦꯇꯤꯑꯣꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯦꯇꯤꯑꯣꯔꯣꯂꯣꯖꯤꯀꯦꯜ ꯁꯦꯟꯇꯔ ꯏꯝꯐꯥꯜꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯑꯃꯗꯤ ꯍꯌꯦꯡ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ 13ꯀꯤ ꯃꯐꯝ ꯀꯌꯥꯗ ꯑꯈꯥꯛ ꯑꯔꯥꯎ ꯌꯥꯎꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡ ꯆꯨꯒꯅꯤ ꯍꯥꯏꯅ ꯌꯦꯂꯣ ꯑꯦꯂꯔꯠ ꯂꯥꯎꯊꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯃꯦꯡꯂꯣꯡ, ꯁꯦꯅꯥꯄꯇꯤ, ꯀꯥꯡꯄꯣꯛꯄꯤ, ꯎꯈ꯭ꯔꯨꯜ, ꯀꯥꯝꯖꯣꯡ, ꯖꯤꯔꯤꯕꯥꯝ, ꯅꯣꯅꯦ, ꯇꯦꯡꯅꯧꯄꯜ, ꯆꯥꯟꯗꯦꯜ, ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯗꯤ ꯐꯩꯖꯣꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯂꯥꯛꯂꯤꯕ ꯇꯥꯡ 12 ꯐꯥꯎꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡ ꯆꯨꯔꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ꯫ UCMꯅ ꯖꯣꯃꯤ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯈꯨꯠ ꯊꯤꯡꯖꯤꯟꯕꯤꯔꯛꯀꯅꯨ, ꯉꯝꯈꯩꯒꯤ ꯆꯝꯕꯥꯜ ꯈꯥꯕ, ꯁꯦꯟꯗꯔꯒꯤ ꯑꯄꯥꯝꯕꯗ ꯇꯧꯖꯁꯅꯨ ꯍꯥꯏꯅ JACMꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ MTUꯒꯤ ꯅꯦꯁꯟ ꯋꯥꯏꯗ ꯀꯦꯝꯄꯦꯟ ꯃꯈꯥ ꯆꯠꯊꯔꯤ꯫ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯅꯔꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇꯔ ꯀꯤꯔꯟ ꯔꯤꯖꯤꯖꯨꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯌꯨꯛꯀꯤ ꯄꯥꯎ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫